MG Avenue da leiba underground restaurant da nupa nupi yu thaklaga DJ tawrambadagi apunba Manipur ima sing amadi freedom gi thomi sing na farba matung city police na sinakre hariba restaurant ase matam chuppagi thinglagani hairi ai ming wahengbam santamaite ai freedom gi president oina thokol lejabani ngasi laibak yam tiba thokduk amada ngasi IB tower gi makhada underground sports ana ma kenoma hotel ama ha si mafam jida hoi mayam music isai tawnari fan rap tawgi ji hausi tawnari masigumba sungna natabada isai lairiba hoi media gi sinau sing hena uramani IT person mayang aktani haitare ujabada adu 40% jina khogi maitai amadi ato to pa jati sida akhone selai ba dress aduri sadi ba yu gje dum haina ga tawba aduri DJ hayaga su yamna tha hena jagoi saba aduri ka hena chakpungam da ni thawa yawe haita masida akhone ngasi apai freedom na ngasi apagi sanami latwa angang manga da kita dana ko mama akoina puthokna bagi missing handara khogi smaina changjel laga lairingai manung sida akogi hotel phammi ba maming makti khangjadre hotel hangi ba miduna ngasi akogi laijari ba akoi indigenous group myam singje mangthoga mayang atopa miyan sa singda pina no ba to gose akoi chungya yaroi masi akoi ima singa loinana apun ba hoi ima singa loinana akoi ngasi akoi tawriba thorom masi makhata na tawba chungya yaroi loinana akoi sigi organizer loina akoi sigi hotel mapu masi akoi matam pupagi matam chuppagi oina akoi athing ba thamme haibasi akoi Federation of Indigenous People Democratic Movement sidam gi maigai degi thamjari lauri mam sajirani purai thangjam leka apun maram Manipur magi halloina laijabane adubo ngasi ija amana ju ji haigre ko adugi makha tara poina aina kitang haija ningi jina ngasi akoina uriba phibam je yamna mawong ta daba mayangi tokro mitai gi tokro loina ma tokro akoi mitai macha yarambe mitai macha sing ji ju mama sing jina macha sing je pung asu phok han jalaktra di ija kai chakhi habdo chijallaninge ado huji pung ni pa ma pan tara bauda moina sanai yunai dana tawriba mayam hotel manung jida tawramiba mayam je aduga angang no bising dugi photo yawo thadorok taradi mama pa ju loi chenani adu bogdi tawraroi aduga mama oi bising na macha je rai chali kadawi haibdo mama sing thijallaninge aduga tawdabo huji ki hotel je akhoi apun ba icha kai ga manaraga hang ma chugya ya giro aduga akhoi na ngasi loira bak thingi huji bogda aduga athing ma ju thamgi di aduga city police ta akhona angang nupi khara sinagi ado nupam ja su yawi mayang atani ado yawi ba posing do lai laite habado akhoi lai khangde laitre hoi thokla euji aduna ne hayengi numbita akhoi amung lakani aduga kambai tawi habado moi mathakda police ni action lakhat piu